Universal Friendship Organization UFO Far West Headquarter number 6 Nongdam Sanglen Hozai Lanka ASSAM Salam Khun Battalion amadi UFO Manipur Manung amadi Mapalgi oina laidiba Thang Tagi Instructor Senjam Birenga Khutsam Naduna ASSAM gi mafam KAYADA CHOINA KHUNDAKHRABA MEITEICHA SINGGI MAPHAMDA Malem Paojel Yenthokpagi Khongchat ama tha asigi tarik amadagi HOUDUNA Chatharakhiba adu Ngasi Mapung Phana Loisinkhre Haidiba UFO gi Malem Paojel Yenthokpagi Khongchat aduda Thang Tagi Instructor Senjam Biren UFO Far West Headquarter number 4 ASSAM Silver Battalion gi Finance Secretary Senjam Ongbi Sanatombi UFO Far West Headquarter number 6 Hozai Lanka Salam Khun Battalion ASSAM gi President Akham Rajmani amadi UFO gi Irupcha Kayana Sarukyaki loinana tha asigi tarik amadagi HOUDUNA Chatharakhiba UFO gi oiba Malem Paojel Yenthokpagi Khongchat aduda Hozai Lanka Guwahati amadi Karvi Anglongi manung chana leiba Amarjan Bokajan Hathi Gar Golagat Lakhinagar Sivasagar amadi Johatna chingba mafam singda CHOINA khundariba Meitei khungang kayagi mafamda Meitei gi maru oiba Malem Paojel sing khusenaki amaromda Khongchat aduda saruk yakiba UFO Manipur manung amadi Mapalgi oina leidiba Thang Tagi Instructor Senjam Birena Fongtokibada Meitei ipa ipu singna chatlamba Saksa Yelhen Fizet Leiteng Thaksi Khasi Lining Laison Lenga Wayel amadi Meitei Huyen Langlongi Mahai Masing asibu chakhatlaba Malem gi thakta mai pakna khanghanaba amadi CHOINA takhraba Meitei khudingma pupun sinthanabaga loinana lan yaudaba Malem ama semanabagi wakalonda yumfam oiraga UFO gi Malem Paojel asi ASSAM gi Meitei singna khundaba mafam singda yenthokpani haiki